Indian Army Spare Corps ke meeting makhata Red Seal Division na senduna Manipur dagi Kolkata Tawang amade Silong yauna ngasidagi numit tarani chupna chatkadaba National Integration Tour lamthakre ELITETV gi reporter Sana Hemam amade hentoiba loitongbam yauna lamdamasigi masak nairaba naha mapanna saruk yaduna chatkadoriba tour asigi ngasi lamthaba gi thoromadu General Officer Commanding GOC Red Seal Division na koirengai dagi lamthak Tour asina Kolkata, Tawang, amade Silong gi maru oiba mafam sing da chatpaga loinana mafam adugi army gi maru oiba mafam sing da su chatkane khongchat loi sing asina Victoria Memorial, Fort William amade Indian Army gi Eastern Command Headquarter da su chatkane tungda Tawang da thunglaba matung Sela Pass, Sela Lake, Tawang Monastery, Madhuri Lake yauna maru oiba mafam sing da su chatpaga loinana 1962 da thokiba Indo-China War da lekhidraba singge ningsing khubamda khudam Bamla Bas amade Tawang War Memorial to chatuna ikai khumnaba utkane turasigi aroiba khongchat oina Silong da thungbaga loinana Meghalaya ge Doki Lake, Maulin Nong Village, Elephant Waterfall da Seven Sisters Waterfall yauna tongan ba mafam kaya da su chatlaba matung Meghalaya ge Governor ga su unagani hairi